oil pump sing the makata na thong lon khigadori habagi wafom ma yaureza government ka wari sanabada lekhai taba ngamdri habama kogi masi mamangi kogi khoi ngarang hangi kogi moirang kumbi ro ta leiboza kogi oil pump amada sakhang daba singna bom kogi pokhai helambagi thodok tu matungina kogi tampaki area ayambada kogi petrol kogi oil pump sing se loina mak lon khibaga masida mayamna kogi noma da chathok sin tawnari base khudong cha da mayok na poza sigi mathakta kogi ngahan petrol kogi oil pump sida kogi queue lepagi sida kogi isagi gari sa han bagi de hendokta na kogi gelon na kogi achauba kogi kai haini black te yondorim ni boza masina mo kogi thau supna dagi liter da cha black ta cha maga kun pi base pachani de tawraga khoi launari ne boza sigi matang joja kamai yengba ya sigi tang se kula hoi masi mamang da so nei ne gari am nuai ta po ni ajiki laiba ni koi transportation modern transportation di petroleum yaudra di pura fail ni ko aduna ana yaki kari ge dum am gi id hiram kuti mong taloi fail oi ni da masidi da mamang da so khara toina dum thokpa manipur da sigi oil pump da ngasai sigi nuai ta thok thu ije masi adum koi conflict situation amagi manung da thokpa yaba gi kano amal leijara ga su yari ngai matam gi miyam amadi leiriba madu da concern oiriba group singko wa na khana raga miyam da yaringi wahandaba asidi phabani aduna hauji kaisum leike thokre ko yaraga di yamna kano establish tawna wari sana haningi ko aduga maroina secure position miyam gi security phajana lehaningi aduna government ki concern government ki karandasu adum silent is koi kara ha consent kana haibagi mo mali samai tawdana yaragadi miyam gi awaba sidi kano malem gi leiriba ek law natra national gi natra ai koi gi common sense su any tawo matamda koi gi miyam sidi yam secure na thambi ba misam miyam ko civilian miyam singa sidi yaring kai si awaba si yengba aduna as soon as possible yaring kai masi kano settlement ama maramdi si tawo matamda koi gi even koi kano lady dana manipur petroleum dealers fraternity na den tori do ko aduna mogi maike degi su khare henna relationship porna bohona bata kari no lady se kana leidana soidina group ani di leramani group ani dugi oi bata san dagi ni akoi na ngasi akoi na yamna wari base ko aduna yaring kai mase athu matam da yamna reasonable reasoning ko maram saba da yumpham oibada koi gi negotiation toroga yam thuna masegi kan bon pura hani ko aduna maram it affects education, it affects koi trading, marketing adagi aben health sector da masina loi shon banina maram aduna yari makai nomugi economy adagi lairiba nomtang khaiman kaitin kano khoi thingbada crore mathakta mangi mindra asigum mayam chi yenga haloidaba matamgi value su yenga kanda yari makai even kano se conflict situation ama thoka matamda negotiation tawra kanda magi resolve tawba yam thuna loselingai khunai da masi progressive kano pirakani habse tamakanda yari makai masi thengdana koi yasin na pora kanda masigi warusin na pora ni ya